आकाशवाणी इम्फाल ngangom kirana pau pajari ahan madamar waiba pau Imphal West ki mayang langjing da thong ama masung sangai thel da police ka outpost sama Mukhyamantri Nongthom Birena sangakre Laichil kungna thaba madi nong tarak pagalona Manipur da ka hena ingba phim ama mayok na bahawre CPI linkat khibagi Manipur 33 shuba mapok common palan Imphal ge GM hall da pangthokre Kendra ge Shiksha masung Mapan Thorum Rajya Mantri Dr. Rajkumar Ranjan Singh na hairi Guru Govind gi masa sing thongna lingjan na matamdu gi tamthiraba Mughal Samraj bunigan ki amasung Pradhanmantri Narendra Modi na hairi mai pakpagi awang muthakta kakatnabagi damak haukraba puwari gi wahan thokpu apikpa wakhalonda arta hannaba honaroidabani Mukhyamantri Nongthom Birena hairi mamangi sarkar singlu singduna laibak ngaklamba mioy singna miyamgi damak thamoi singna thabak tawrum dabadagi Manipurna awaba kya mayok nabagaloinana saukhat lamjal mangjil thana satpa ngamlam dabani Imphal West ki mayang langjing nga si thongama sangabagi thorom da saruk yaraduna Mukhyamantri na hai tungi asam yeng amada laibak ngaklam daba mana tawningba pangtaw da tawhlamba madi authority laitaba mapu pandabagumna thamlambadagi kangup singi marakta hana shunabagi thawdok kaya thokre Sasinaba kuthoknaba khaktada mioy lisingani gi mathakta hatkre matamaduda ima ibel kayana maira sangda ahing yarektuna masa masu singbo security force ki makutagi kannana bo hanakiba sing ngasi swai koina dumak ningsingli Magna hai adugumba awaba singadu hojikti BJP ki sarkar lakpadagi kokre masi sarkar sina miyamgi damak khanduna anobu thausil thorang kaya galoina thabak kaya paikhalakpadagini Hojikti security force sina miyambo sapchana ikai khumnana ngak senbagi tangkak aduda lakpa hore Asigumba miyambu tangdu laitana santi oina laihen bahibasi sarkar amagi chapchaba mathawni Mukhyamantri na hai Rajya Sigi Santi Raksa gi phibam phagalakpadagi Armed Forces Special Powers Act phibam phagalakpa mafam singdagi haina rubu tawduna lokthokpa horakle sarkar asina paikhalakpa thausil thorang singna Rajya Sigi singtamgi marakta khenaba laitana nungsi chanabagi mari hena chachin hanbangamlei Akhoi lamje kadai bhau lai ge bo khangje de bu akhoi na nga ga akhoi na pala ga ipai pu chahi lising ani hum ning thau pala ga lai ba awa ga lan thengna ri ba chahi tare phunta pa da ipai pu isile na kaya hat khraba British ka lan thengna da kaya hat khraba akhoi gi lamje kadai na akhoi kadai lai ri ge koi khangnam de priti khangam mani khoi je leng ba yad na lai ram Karmaina to me bra ni wala shu noi khang de mamang ge han sim ngasi gi mirol ji kamaina hingde ge habi wa khol de moi wa toram de Hiram khuding da tampakil lamji bawu da secure oina thamde singil lam da policy leite administrative shasan da kanana kari oini karamba kangun kari oi gi system leite mana thoku anga mangam mane ba tawna ram pol mayams Mukhyamantri Nongthom Birena hairi Thasigi taramanga dagi hauduna inauguration man haiduna sakut thorangi project kaya sangabagi thoram leptana pangthorakli Imphal West ke sangai thelanga si police ki outpost sama sangabagi thoram da Mukhyamantri na hai maha ki sarkar ki ahan mutam da rajniti ki loktuna ba kaya na tangdu laita khidaba madi COVID-19 gi laichin na sahi anirom ningthina thabak tawangam khidaba matam aduda yamna kanna honaduna sangwat sagana ba honakiba project kaya mathang sangaba hawani Magna hai singilam da paksana umang kokthokpagi thawongna mahusai khalda akaiba kya tholaktuna matam amada lamdam masi mi taba ngamdaba mafam oirakpa yai marmaduna tungi mirol gi damak khallagai khoi khudimakna wakhal taminaduna akoi bagi phibam ngak senduna thamnaba madi samgatna bo hanabada punna thaudang luminasi Mukhyamantri na hai singda khundari ba singna pamlo uba matamda akakna mafam kharak khakta pamlo uba gi thabak tawbiu mafam hongduna pamlo ubana singmai kya pungkok koktuna uwa amata hobangam dabagi phiam lakli mausai khal kaitharakpana ningtham thagi matam tensilakpagi thong thorakli phibam masi makha tana dumak chatharabade ningtham tha haibasi suklai leitaba matam lakpasu yai akhoi na ngawai matam da thataruk ingam dhanyo September dagi hore ngasi di September su ingre October su ingre November su ingre December su takhai dagi ingba hore thani phadre ba December adu di ngasi 2022 si da thani phana ingre gadi u jungle da sum kokthok chakra gadi 2030 da ai ingba du le re adu di koi makhal gi laina lecture ai khoi da laibda ngai ta ba maya thol ka dori ne sigi posin da ina lawjari se jungle kokthok kum se jungle yok se bobi thaba tok se
Raja sida miyamna ningtham thagi ka hena ingba phiba mayokna bahore ngasi Manipur gi mafam ayambada ayuktagi hauna laichil kungna thaki nungthilda parapna nong khara khara khekpadagi ingba gi sang khanghen henjillei Met office ki pauna hai Imphal ngasi khwaidagi ingba gi sang Celsius degree 8.8 yauki lakador benamit nini da su phiu masi thoina hongna dabu yai hairi Senapati jila da sungasi ingba gi sang Celsius degree 12 yauki Amaromda aingba kaya mayok nazarabashu Christian lining chatpasingi khwaidagi sabu kumai Christmas ngasi nini chanba namitasu Christian singna khundaba singi mafam kaya da Prabhu Jesu Christabu thagatpagi sai kaya galoinana Christmas ki thorum harauk tayamna pangthoknaki Ukhrul jila da pangthokpa Christmas kumhai matang da paudum laduna aikhoi paumina hai Christmas ki ani chupa numit asida nong chupa sina Ukhrul zila ki mafam ayambada Christmas celebration da tong chata bakaya purak nari 26 December si mahausha oina Ukhrul zila da Christmas celebration ki games and sports haraw taram na haw na ye kumshiti nong khara chupa sina Christmas games ahan pa numit si pangthok na triye Ukhrul zila ke khun ayambada games and sports asi New Year numit faw pa chathana ye ngashiti nong chupa ki loina na aying basina mi mayam mapan kaya thok na bakum uye oirachu church the ishwar khorumbati mahausha waina tum chathari Akashvani Imphal ke pauki tamak Ukhrul dagi sothing shimre Tamenglong amasung None jila da su Christmas kumai ayingba kaya khangduna miyamna harauk tayamna pangthoknari masigi matangda khoi gi paumi gi paudam Prabhu Jesu na taibang miwai bagi damak pokpi banumit Christmas none amasung tamenong dasu ningtina leiteng na bat churching amasung Christmas hall singda nupi nupa angang ahal khaktana nat ki fizol setuna kanbiba Prabhu Jesu bu thagatpa isai saktuna amasung apaba wapaw sandoktuna haw athum mathel lokoi kaya chamin thamina ba khudol pina ba lecha pakhang nupi angang singna jagoi isai gi thoram singna su chawraba kumhai asigi nungai bagi mahaw oihalli ngasi nong khara tarasu hanba leitina kumhai asi mafam kayada chathnari Akashvani Imphal gi pawi damak none degi agui kamai Tabiriba Pawasi Akashvani Imphal dagini Communist Party of India CPI linkat khibagi marputara taret shubama pokkuman palan ngasi Imphal gi GM hall pangthokrai masig loine na sahi hum sukna sathagadaba party gi centenary celebration sohogdokrai thormada CPI gi lusingba singamasung masak narabul singba kaya sarkyaki Tungda Akashvani Imphal ga khanan wari shanaba mada CPI gi Central Control Commission gi member Dr. M. Naranahai CPI asi ing kumza lisingam samapan kunmanga gi December kuntarukta Kanpur da lingkhat ki dol ase lebak asi gi ariba rajniti dol singi manungda ama oire magna hai anti defection law gi wan tok lerek trabagum lebak asida rajniti wala singna dol ngahak leitena hongbug chanabi asina dol singi phajarba wakhalon bu khongoinari Masina miyamna rajniti wala singda thajabagi chang nongma hantarakli sakti painabagi damak ngahak ki oina punshinduna thabak tawbagi chanabi amalerakli marmaduna afaba rajniti gi yawul ama puraknaba miyamga punna hotna minanaba CPI na warip lawre magna hai mikhal da paisa nisha madi nongmagi sakti sijinaduna bot kana bu honarakpana ganatantra bo masak thian batana tana miyambu aranma maikei dalam jingli Electoral reforms puraknaba free and fair of election ohenanaba masung sel yamna changduna bot lepangam nabagi CPI na chahi ahum chupna miyamgo loinana campaign chathagani Anti dod na litan hongba anti defection yi artha lehlaktaba mana tongdu tawba lepa sigi prajagi thajabasi ranki wala sita dettaba gum tawba party ebasi laitana individual loiba mayam punjun baki ngaki oiwa khalda ranki si tonabo in torpagi ranki me chamok matamani manamaduna laiba tungi future sikaram oigatagi commitment laitraba people with thajabal laitraba mama tuko tawnaraba aduragadi lepa asida thajaba ebasida yumpham oiraga laitu nohongna koina mapok palona se masida anova Kendra ki Siksa amasung Mapan Thorum Rajya Mantri Dr. Rajkumar Ranjan Singh na hairi ngasi thauna phaba angang singi namit Bir Bal Divas ki thorum na lakpada Guru Gobind gi masa singi thauna phabgi waribu nahung na ning singli Palan Thorum mari lene na thadorakpa video message amada mantri na hai makhoi gi angakpa phanglaba kathokpana taibang puari da amukta leikhidrba khudam ama thamangam lei
ing kumja lising masatra chupna marida sahi taret amasung mapan na ngairiba Baba Jorwar Singh amasung Baba Fateh Singh na phatraba Mughal Nawab Jarir Khan gi miot minai gi mayok leptuna punsi pikamnaki makoina lining gi mingchat amasung ikai khumna bangak na bagi damakta thawai thaki makoi kathokpa duna matamdu gi tamtheraba Mughal Samraj bu thak thak ni anki mahangna hai thongna pharba angang ani asigi thongna lingjal ikai khumnaba oina Pradhan Mantri Narendra Modi na December tang 29 pu Bir Bal Divas haina palan pangthoknaba lauthokki Guru Gobind Singh gi masa singbu aina ikai khumnajari makhoigi angakpa phanglaba kathokpana taibang puari da amukta laikhidriba khudam ama thamba ngamle ngasigi numit asimakta da kumja lising amaga chatret supna marida chahi taret amasung mapal da ngairiba Baba Jawar Singh amasung Baba Fateh Singh na phatraba Mughal Nawab Jarir Khan gi miot minai gi mayokta leptuna siki Andhra Kendra ki MLA Thaunawjum Sam Kumar na hairi handakta longside tubung da thoki balambi ki khudong thiba thawdo adu laikhidraba mahiroi nupi masa singbu ningsingbu oina 21/12/2022 haina mingthonba nupi singtagi oiba sports complex ama sanaba laklib January amada jatra hulagani Akasbani Imphal gi pau kangbu ngasi akhanana unaba mada Sri Sam Kumar na hai laibak thiba thawdo aduna Manipur gi miyam akhanana Andhra Kendra gi miyam gi thamoi du phawriba nungaitaba sigi yenglaga makhoi bu matam chupada ningsing duna lainanaba sports complex asi sananaba phirep lorokpani Sports complex asigi main campus na Yaripok top sing thada laiba Thambal Higher Secondary School da oigani aduga boxing swimming football volleyball amasung weightlifting yauna tai masana kaya gi sanapam sing Andhra Kendra gi toan wafam sing da sagani Thambal Higher Secondary gi satra sing state usapada accident thokiba adugi laigitaba sing gi thawai gi memory oina koi top sing tha Thambal Higher Secondary gi complex amadi around the Andhra AC gi manungda Thambal Women's Sport Complex ama koi jatra hulagani aduga hari bisna koina maruina koi gi thangudoi bisi loina bak sure koi alin culture zo koi yawni weightlifting boxing football volleyball tongan event mayam si koi yawra kanda chapchana koi gi nupi khakte gi oiba koi gi sport complex ama koi semgani Thawbal District Police Command gi kangbo mana Lilong Mayai Laikai da laiba mi amagi yum ngarang huralakpa gari taruk konana mi ani fagle gari singa gi manung car ani yauri Senior Citizens for Society Manipur gi general body gi mifama mangarang singja mai da pangtokre mifama duna Nepram Bihari bu president senior advocate Khaidem Manipur general secretary masung hanagi mantri Dr M Narbu coordinator oina khankre Siri Gaur Gobind Girls College ki IQAC NSS amasung Youth Red Cross na puna sinduna Imphal ki Jennings Hospital ki blood bank ta lemna I dan tabugi thorum amangasi pangthokre Maduda College asigi oza amasung mahiroi punna miyoi kunna I dan tawki All Manipur Polo Association sinduna Imphal ki mapal kangjibung na sathariba taranipan suba Women's State Level Polo Tournament ki ngasa sanakiba ahanba match ta Singkai Hunba Polo Club na Laman Sagol Club pu Panjin Mapan Chino da thoikre ani suba match tana Linthoi Ngambi Kangjei Lup na KMM Riding School bu Panjin Taramathoi ani da thoikre Akasbani Imphal lagi pau tabiri Pradhan Mantri Narendra Modi na hairi aikhoina mai pakpagi awang mathak amada kakatnabagi damak haukraba puari gi wahan thokpu apikpa wakalonda artha hannaba hona roidabani New Delhi dengan sipang tokpa Bir Bal Divas ki thorum da saruk yaraduna Pradhan Mantri na hai Bharta angan matam dagi hauna angang oriba thongna pharaba nupa masa masung nupi masa kayana singtha ningai oriba thabak kaya pangtok lambagi wari leiri makhoi gi manungda Bhakta Prahlad Nisiketa masung Dhruba Balaram Labakucha masung Balkrishna gi wari kaya leiri Mahangna hai Birbal Divas na lakpadaleba sigi miyam da bharki ina kullaba madi shautok chaninga werba saktam sing kannabagi damak thawai kathokraba sik singi thodangbu nauhongna ningsing hallei aroi badamar oyo pau amahanna Imphal West ki mayang langjing da thong ama masung sangai thela police ki outpost ama ngasi Mukhyamantri Nongthom Birena sangakre Laichil kungna thaba madi nong tark pagalona Manipur ka hena ingba phibam ama mayok na bahore CPI linkat ki bagi Mariputara Teret Shubama Pok Command Palan Imphal gi Jam Holding asi pangthokre Kendra gi Shiksha masung apan thorum Rajya Mantri Dr Rajkumar Ranjan Singh hairi Guru Gobind gi masa sing thongna lingjanna matamdu gi tamthirba Mughal Samraj bani hanki amasung Pradhan Mantri Narendra Modi na hairi mai pakpu gi awang muthakta kakatnabagi damak haukraba puari gi wahan thokpu apikpu wakalonda artha hannaba hona roidabani Paulo Jari